ngasi phawbada maram khangdriba mystery khara pot khibik angakpani hainingi adubu pokpodage normal oina urakpanina niyam amada chatpanina ngak I haigadaba kaunare masigi normal life asida abnormal oiba thodok thoklabadi madu angakpani haine aduga karigumba thodok ama thokraga madugi maram khangdrabadi mystery unsolved mingthol pinai adugumba thodok khara ahanbada USA gi Kentucky kauba mafamda 1876 da sa matumgi nong ama chuki tabadadi kayada ngakningai oirabano thajade adubu masi achumbani sadum singado inch ahumdagi mangagi manungda chawi loina tagat tekli matamdugi mi singna thabak thamlaga sa khunna ki hairi makoina test tawi amasung yamna hawbagi wa hai sa singado lab test tawki amasung madugi result yaw hameng natraga saji gi sa oigani khannaki asengbadi yaw natraga saji lelaga uba nattabanina makhoi gi sa oigani khannabagi wani ngasi su khangde madugi sadum singado kari sano amasung nonggumna karamna churakhi anisubada aeroplane ama hukibagi warini yes Boeing 727 hukibagi wani car bike bus hubagi waridi tare adubu aeroplane hukiba kaya dangaklaba adubu oiki plane asi pairingai hukiba nate but Angola airport ta plane aduna leptuna leiringai hukibani 2003 gi thodokni asuk chawba plane ama karamna airport tagi hukiba masi ngasi phawda solve oiba ngamdaba wahang amani ahum suba angakpa asidi Loch Ness monster gini monster asigi picture yamna ure wari sutare masigi maramda madudi masi samudra natraga achouba lake ta leiba jibani kanagumna masibu sangsangna ukhiba yauri photo lahoba amadi video tohoba yauri jiba asi haujiksu hingdana leibagi wani kanagumna hai masi dinosaur gi kanglup oini natraga isingi achouba lit isingdasu kangphaldasu leiba ui yamna chawi adubu kari potno tasengna kari potno haibasidi ngasi su haiba ngamde mari suba unsolved mystery hairaga migi skeleton amagini Chile gi ghost town dagi inchi tarukta sangba migi complete saktam gi saru skeleton phangki thajabada waraba wafamni 6 inch ki mibu karamba matamda leiramgadagi masibu experiment kaya tawbadagi khangki kangkal adugi mayado yamna kalli it means full mature oina sikiboi gani adubu saru polangdo tasengna migira natraga karigino migi oiga taragana karamba jukta hinglamliba ngasisu wafam ase chawraba wahang ama oiduna leiri manga subada chahi contract matungda halakhiba flight 914 wafam asi mayamna thajabide adubu 37 years matungda plane aduna halakhiba amasung plane adugi pilot ka wari sanakibagi record lai hairi thodok asi 1992 dani Venezuela gi Caracas airport ta land tawrakhi pai khibana 1955 tani New York tagi Miami chatkibani punna passenger 57 tongki aeroplane sigi nak yona mi changsinki manungda tongba mi sing haiphet uhauki yamna kibagum tawi hairi adu flight ado mayamna manak tamak naksil laktringai paikhiba matamda pilot cabin dagi calendar page ama tahauki calendar ado 1955 kini taruk subada dancing plague ingkumja 1518 gi warini plague ama sandorakhi plague laina dinatlamde adubu mi pumnamakna khanghaudana dance tawna khirambi madu dance ki laina ni amasung dance tawna siba hundarakhi dance ado makoina tawge tawde auto dance ni mathantara tawrakpa dance ni mafam ado Strasbourg haujikna France tani matam adu Roman Empire na panba matamni dance tawna makoi heart attack su oinaraki amasung sor phunduna siba su yauki adubu angakpadi makoina karamna khanghaudana masagi apamba nattabada dance tawkibano masini achouba hang oidana ngasi su leiribase. That's all for today.
I am planning to make more interesting videos if God wills. Pray for me, support and subscribe my channel. Thank you.